Akashvani Imphal Nayani Devi na pau pajari ahanbad maruoy ba pau Tripura Police na Dhalai Jila dagi lupa lak ni phuma thoirongi mamal oigadaba ganja kilogram chamri tara phare Assam ki Mukhyamantri Himanta Biswa Sarma na Uttarakhand amasung Gujarat ki matungda Assamda Uniform Civil Court chana halakani haibagi thajaba phongdokli Adani Group na Gujarat ki Kutch leba Kabrada Malengi khwaidagi chawa Green Energy Park saragani haina lauthokre amasung Awami League ki luchingbi Sheikh Hasina Bangladesh ki Pradhan Mantri oina ngasin thilwa sak lauragani Tripura Police na ngarang Dhalai Jila dagi lupa lak ni puhma thoirongi amal oigadaba ganja kilogram chamri tara phagatle ngarang nungthil Agartala dagi lakpa gari ani Ambasa Police Station gi makhada leba bed bagan check post leba police singa gari sing adu check tobada ganja sing adu phagat bang amkhibani gari adu thorpa driver sing nanthok dun sin khre hairi Atopa thodok amada hokhiba leibak pokpa numita Tripura Police na anti narcotics operation gi saruk ama oina thiba humbagi thabak chathabada lupa koti ama lak humpu humdoirongi mamal oigadaba ganja akangba kilogram rising ama chatu kuntra phagat pangamle Assam Agartala National Highway number 8 ki bed bagan area da chakatara mari panba truck amadagi polam singadu phagat khibani Kumbi Police Station ki manung chanba hautak tampa khunau romda ngarang kuki melete ni chingnaba singna Dampi Hills Range dagi bom yauna nongmai round kaya marung kapsilakhi hairi security force na so handuna nongmai round kaya marung kapki aikhoi gi pawmina hai Bishnupur jila gi Akash hoidagi mioi mari sing chanba chatkibadagi halaktabadagi thiba humbi thabak chathari Tengnopal jila ki ngamkhoi sahar moreda mathau tauriba special commando singda kugi military singnaba singna attack taurakre hari thodok adu ngarang nungthil special commando gi SP na luchingba police kangbu amana more ward number 8 ki manung channa leba more sub hospital da yengchin balakpada attack adu chatharakibani hari hojing maki oina asok apan gi pawdi laite Amaromda Raja Sigi Tongan Tongan Bajila Singda Security Force na thiba humbagi thabak chathakre amadi khudso khalai kaya marum phagat pangamle Manipur Police Control Room gi cherol amana hai Imphal West Kakjing Bishnupur Thobal Imphal East amasung Churachandpur jila gi chingnaba mafam singda thi humbagi thabak chathaki haukiba leibak pokpa numita Churachandpur jila dagi magazine yawba carbon ama Magazine yawba 9mm pistol ama, single barrel nongmay mga, tear gas nongmay ama, hand grenade nipan, rubber bullet kuntaru, tear gas cell taru, SLR magazine ama amasung nongmay maru kaya marum phagat pangangki amarum Assam ki Mukhyamantri Himanta Biswa Sarma na hairi Uttarakhand amasung Gujarat ki matungda Assamda Uniform Civil Court chana halakani haibagi thajaballai Guwahati dangarang pangthokpa State BJP unit ki mifamda saruk yaraduna Mukhyamantri na hai Assamda Uniform Civil Court chatnaba raija ama oirakpa adu miyamna khaurang na ngaiduna leiri Uniform Civil Court chana hanbagi maruoiba pandamdi mipung khudingmakta dharma jat bijat nupa nupi khaidana personal law sing amato oina chanahan bani BJP President JP Nadana hairi Pradhan Mantri Narendra Modi gi luching makhada awang no potlam damda infrastructure amasung connectivity ki lamda singthaningai oina chawkhalakli Guwahati da pangthokpa Assam BJP State Executive mifamda zaruk yaraduna Sri Nadana hai leibak asida rajniti gi awonba amada lakpa ure Mahangna hai Mikhal mamangda dol asina wasakiba thabak khudingmak yauna pangthokani haikiba thabak khudingmak pangthokduna lakli Dolgi karmi singna sarkarna hogdokliba miyamgi tongan ba yaifa thaurang gi scheme singi matangda khanghanabo honagadabani Sri Nadana Guwahati da laiba BJP office ta pangthokpa State Core Committee gi mifamda su saruk yakhi Mifam aduda awang no poklamdamda laklibe mikhal asigi sem sariba singi matangda kumna khanaki
श्रीनादा ngasi Arunachal Pradesh ta chatkani mahakna Itanagar gi State Banquet Hall da pangthokba State Executive Miphamda saruk yagani ngasi nungthil State Guest House ta pangthokba BJP Core Committee gi miphamda saruk yagani amadi lakadoriba mikhal asigi hem sariba singi matangda wafam kaya marum khanagani tabiriba pawasi Akashbani Imphal dagini Adani Group na Gujarat ki Kutch ta laiba kabrada malengi khwaidagi chawa Green Energy Park saragani hairi Gujarat ta pangthokliba Vibrant Gujarat Global Summit ta malengi udyog luchingba singna Gujarat ta lupa koti lakh ani henbagi senpham thadaragani Suzuki Motor Corporation na Gujarat ta lupa koti lising kuntra manga thadaduna ani suba car manufacturing unit ama sengwatlagani hairi Adani Group ki chairman Gautam Adani na Gujarat ta lupa koti lakh ani thadaduna lakliba chai manga asida hakthengna natraga nakoina na mioi lakh amada thabak piragani mahakna hai Gujarat ta sengbat kadawriba energy park asina renewable energy gigawatt kuntra puthokpa ngamgani Reliance Industry ki chairman Mukesh Ambani na hai mahaki company na khathangba Gujarat ki Hazirada India ki ahanba carbon fiber facility linglagani mahakna hai Gujarat ta hokiba chai hitara asida mahaki company na lupa koti lakh taran thoi hana thadakhi Tata Group ki chairman N Chandrasekhar na hai Tata Group na chaliba chai hi asida Dholerada semiconductor fab facility ama linglagani Kendra ki Health Mantri Nirmala Sitaramana hairi ingkumja lising ani nifutaret phawada Bharat ki economy asi $1 trillion kuntra oiragani Gandhinagar da pangthokpa Vibrant Gujarat Global Summit ta wangang bada mantri na hai ingkumja lising ani kunipan phawada Bharat ki economy asi $1 trillion manga oigani Srimati Sitaramana hai ingkumja lising ani kunhumdoi phawada chaihi kulumdoi asida Bharat na foreign direct investment tagi $1 billion chamapan taramapan thadarakhi masigi manungda chaihi mapanda thadarakhiba senpam asi chada humpu manga romni leibak asi bu growth engine ama oinaba honabada Gujarat na lauriba thaudangbu thagatpa phongdokladuna mantrina hai leibak asi ki GDP hengat anbada Gujarat na chada nipan mating oiri Ngaksel Mantri Rajnath Singh na United Kingdom ki Pradhan Mantri Rishi Sunak unaduna leibak ani ki marakta lalol itik amadi ngaksel yauna tongan be hiram singda tengbang pinana bo afam sing khanakre unaba duda Bharat amasung UK ki marakta leiriba free trade agreement ki matangda su khanakhi madugi mamangda London da Rajnath Singh na Britain ki ngaksel Mantri Grant Sep ka loinana UK India Defense CEO round table da udyog ki luchingba sing amadi CEO singa mipam pangthokki Sri Rajnath na hai Bharat amasung United Kingdom na mateng pangnarabadi lam kaya marumda mai pang thabak pangthokpa ngamgani Awami League ki luchingbi Sheikh Hasina Bangladesh Pradhan Mantri oina ngasi wasak lauragani wasak laubagi thauram Dhaka da leba Banga Bhavan gi darbar holda pangthokani Sheikh Hasina ga loina na mantri kunmanga amasung raija mantri taramathoi Rashtrapati Muhammad Sahabuddin thabak paiba amasung aron bangak bagi wasak laugani Handak ta pangthokiba mikhalda Sheikh Hasina ki dol Awami League na chauna mai pakhibani handaki asi tharaga thangna na Pradhan Mantri oiba marirak subani amasung leibak adugi oina mahakna Pradhan Mantri oiba mangarak sure Cabinet Secretary na ngarang Mantri singi ming lauthokebani madugi manungda hana Cabinet Mantri oiramba mioi taramanga gi ming yaudre South Africa ki Cape Town da thaji kuni thoidagi hogadoriba lebak margi hockey tournament ta saruk yagadaba mioi kuntarung na saba Bharat team lauthokre team asi Harmanpreet Singh na luchingani tournament sida France Netherlands Bharat amasung South Africa saruk yagani aroibada maruoiba pau amuk hanna Tripura Police na Dhalai Jila dagi lupa lakh nipur mathoirongi mamal oigadaba ganja kilogram chamri tara phare Assam ki Mukhyamantri Himanta Biswa Sarma na Uttarakhand amasung Gujarat ki matungda Assamda Uniform Civil Code jana halakani haibagi thajaba phongdokli Adani Group na Gujarat ki Kutch ta laiba kabrada malengi khwaidagi chawa Green Energy Park saragani aina lauthokre amasung Awami League ki luchingbi Sheikh Hasina Bangladesh Pradhan Mantri oina ngasi nungthil wasak lauragani Paulujare